Hi ma'am, ay ngasiसे ako'y bagi Babinagi Cancer Hospital ada chemo therapy lain niya chemo kapag luna ulake ko mayam silare asidagi mu kapa haudiba circle mari ra kaptoine ay ulake ko mayamda Sao em mới campus Cáp tới ní mới chẳng ngọc hầm nữa xin Tha ra Manipur se cancer na ab phana yam lei ba jani he mawong di mandan yam thiyam ni laknari myam se si ana se karama kan da phadoinu khangde cô lại em một quay Horen kapagi sumate moi namma yaragadi hapsarakke yadragadi khamde first floor lere khajana chabra mathapida has kaam kharene mujhe take care da kap to jara Adela. Oh, masih blood bank ini kali ini. Kayu lagi ba? Donation. Adun lagi lagi na. Manung dah. Yaro i meeting. Khale masle re. Khaba ba ala re. Yar ba. Tangawan sign to thôi. Masih di mi si hang ini hang. Badu la ke ala jacket ango bolile kap to ma tadi hore na mu hapsara ke ko canteen da chakcha ba mu la ine moi jaga je phajaman na ma ine na to somda na moi gi hospital khudingi lai amam dum laklidana adugi mayamgi soida ngamdanaba khoiramnabagi lai ama lachabaduni sita leire si phajawane moi si Babadi ke moka phauri day care da khoi chakcha ba tholei nei ga khoi namaga canteen na sile to mayam sanari sini canteen si se sile re khat khat ta 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 de khand ta ai gi thali poraktri chakcha ba gi changa ini moi canteen manung sile to sine mayam sabam oirini Simanung sidan khoi na cha do sidai sida mayam sanari khoi gi ngai mammi ni phone paraga thali pora kana munama age ko chak chaba gamta namba nang haudre da thali gamta nam haudre chak la amagi pupa chagi bada amta nam haudre kuina su thadok padu nungai taba anabadu dudugi nambadu su
ꯅꯪꯕꯨꯗꯤ ꯅꯤꯡꯁꯪꯉꯦ ꯅꯝꯃꯔꯣꯏꯒꯦ ꯊꯨꯅ ꯆꯥꯔꯒꯦꯅ ꯑꯗꯨꯝ ꯆꯥꯁꯜꯂꯕ ꯑꯗꯨꯒꯤꯅꯤꯗ ꯃꯊꯛꯇ ꯀꯥꯈꯠꯂꯒꯦ ꯑꯃꯨꯛ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯆꯥ ꯅꯨꯡ ꯄꯨꯕꯤꯔꯛꯑꯦ ꯊꯛꯅꯕꯒꯤ ꯍꯣꯏ ꯆꯥꯅꯕꯗꯤ ꯌꯥꯎꯗꯦ ꯊꯛꯅꯕ ꯀꯥꯈꯠꯂꯒꯦ ꯃꯊꯛꯇ ꯑꯃꯨꯛ ꯆꯥꯕ ꯅꯪꯕꯣ ꯃꯣꯏ ꯌꯨꯝꯗꯩ ꯆꯥꯔꯛꯄ ꯌꯨꯝꯗꯩ ꯆꯥꯗꯤ ꯅꯤꯄꯥꯟꯁꯤꯅ ꯄꯨꯡ ꯀꯌꯥ ꯐꯥꯎꯅꯣ ꯁꯤꯅ ꯃꯉꯥ ꯄꯨꯡ 9 10 compulsory ꯂꯤꯐꯇ ꯀꯥꯈꯠꯂꯤ ꯅꯨꯡꯇꯤꯒꯤ ꯂꯩꯕ꯭ꯔꯣ ꯊꯕꯛ ꯑꯣꯞ ꯂꯩꯇ꯭ꯔꯣ ꯃꯔꯛꯇ ꯑꯣꯞ ꯍꯥꯏꯁꯦ ꯁꯦꯇꯔꯗꯦ ꯃꯉꯥꯏꯔꯦ ꯁꯇꯔꯗꯦ ꯈꯛꯇꯪ ꯅꯨꯡꯇꯤꯒꯤ ꯍꯞꯇꯥ ꯑꯃꯗ ꯁꯇꯔꯗꯦ ꯑꯣꯐꯅꯦꯕ ꯁꯟꯗꯦ ꯄꯤꯗ꯭ꯔꯣ ꯁꯟꯗꯦ ꯄꯤꯗꯦ ꯁꯟꯗꯦ ꯑꯣꯟꯕ ꯌꯥꯎꯋꯦ ꯊꯥꯡꯖꯃꯨꯛ ꯑꯣꯏꯕ ꯌꯧꯈ꯭ꯔꯦ ꯃꯈꯥꯗ ꯍꯥꯎꯁꯐꯨꯜ ꯊꯝꯒꯤꯔꯣ ꯊꯝꯃꯨꯔꯣ ꯑꯗꯨꯝ ꯐꯝꯃꯤꯟꯅꯁꯤ ꯌꯥꯅꯤꯌꯦ ꯍꯧꯒꯠꯄꯤ ꯋꯥꯔꯦ ꯑꯣ ꯍꯣꯏ ꯑꯗꯨꯝ ꯌꯥꯅꯕ ꯐꯝꯃꯤꯟꯅꯔ ꯂꯣꯏꯔꯁꯦ ꯕꯕꯥꯒꯤ ꯆꯥꯅꯕ ꯄꯤꯕ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥ ꯍꯤꯗꯥꯛ ꯀꯥꯞꯄꯤꯗꯨ ꯑꯥꯗ ꯌꯥꯝ ꯀꯟꯅ ꯀꯥꯞꯄ ꯍꯧꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯤꯗꯥꯛ ꯁꯦꯝꯕꯒꯤ ꯃꯥꯏ ꯆꯦꯛ ꯅꯨꯡ ꯇꯧ ꯈꯣꯠꯇꯅ ꯇꯧꯔꯤ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯤ ꯍꯣꯔꯦꯟ ꯐꯥꯎꯕ ꯍꯤꯗꯥꯛ ꯀꯥꯞꯄ ꯉꯥꯏꯕꯁꯦ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ ꯊꯤꯅ ꯋꯥꯏ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯦ ꯉꯁꯥꯏꯗꯒꯤ ꯇꯧꯕꯗꯣ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯦ ꯃꯣꯏꯔꯤꯇꯨ ꯉꯁꯥꯏꯗꯒꯤ ꯂꯩꯕꯗꯣ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛꯄꯨꯗꯤ ꯋꯥꯠꯂꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯧꯖꯤꯛ ꯇꯥꯏꯁꯦ ꯄꯨꯡ 6:30 ꯇꯥꯗꯣꯔꯦ 3:30ꯗꯒꯗꯤ ꯂꯣꯏꯕ ꯌꯥꯏ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯄꯨꯡ 1 ꯈꯔ ꯃꯥꯜꯂꯦꯅꯦ ꯑꯩ ꯁꯣꯝꯗ ꯆꯠꯂꯤꯉꯩꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯌꯦꯡꯈꯤꯒꯦ ꯃꯅꯨꯡꯗ ꯈꯨꯠ ꯅꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯈꯨꯠ ꯅꯥꯏ ꯍꯥꯏꯔꯣ ꯀꯨꯏꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯣ ꯏꯪꯉꯤꯁꯨ ꯄꯔꯤꯡꯁꯦ ꯉꯁꯥꯏꯗꯤ ꯀꯥꯞꯄꯛꯄꯗꯤ ꯄꯪꯁꯤꯜꯂꯛꯑꯝꯒꯅꯤ ꯀꯨꯏꯅ ꯀꯥꯞꯄꯛꯄꯅꯤꯅ ꯅꯥꯔꯛꯏꯕ ꯆꯤꯟꯅꯗꯤ ꯂꯣꯏꯔꯦ ꯀꯥꯞꯄ ꯌꯨꯝ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯕꯥ ꯁꯤꯗ ꯂꯩꯕ ꯂꯣꯏꯔꯒ ꯌꯨꯝ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯕꯥꯅ ꯁꯤꯗ ꯒꯥꯔꯤꯗ ꯊꯣꯡꯍꯟꯈꯔꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯛꯏ ꯏꯪꯕꯅ ꯁꯤꯔꯦ ꯑꯃ ꯍꯤꯗꯥꯛ ꯂꯩꯔꯤ ꯈꯣꯕꯥꯁꯤ ꯇꯣꯡꯈ꯭ꯔꯦ ꯏꯪꯕꯅꯁꯨ ꯁꯤꯔꯦꯗ ꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯕ꯭ꯂꯣꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯇꯥꯕꯅꯤꯅꯦ ꯕꯥꯏ ꯕꯥꯏ